Ngasi akoi project wari gi episode se da unazagadoriba si Bele Asheibam. Bele Asheibam si Manipur gi agriculturist entrepreneur amadi politician ni. Makhata ba belega hangaga koi ngasi agri gi matang da anatra daga naha gi matang da kari wari awanungai sanamina. Bele gi je akoina hanging je aham boina ne akoi agriculturist amana hanja identify tawi aduga akoina khangbuda politics ju politician khaigadra politics जो तो म्याव बजू हाइफेटंग उजई को अदो सिगी जे विलेज का माइनस सकता कनी हाइफेटंग हैबियो उजे की द एग्रीकल्चर से कोई जुम अंगांग वेरिंग एदगी कोई की अंद्रुगी खुंगंग जे कोई लौ सिंग द बेस तौबा खुंगंग हमने अदन पी इंग एदगी आइगी बवासु एग्रीकल्चर डिपार्टमेंट द थबक तौरमी अदुना सुम बवान लौ उब चटपा खोटपा दम तौरगान द कोइना सुम क्लास 12 कुंबल लोइरकपदगी दी कोई जे एग्रीकल्चर की एंट्रेंस एग्जाम अमा चंगा कोई बीएससी एग्री तंबा याय अदुगा कोई की सुम हाइबना जिंग मयाम अमा खंगकपदगी कोई मथंग सुम अकोई एग्रीकल्चर जे कोई खुंगंग द थबक सुबदु खक्ता नतना कोई मागी कॉलेज ओइना लिंखटलगा लैरिबा सिंगजुदा तम्मागानदि अहेन मन नॉलेज फंगनि खलगानदा मथंग तम्मागानदा कोई आई अहानदा सीयू दा कोई बीएससी एग्रीकल्चर लोइजरबा मतुंगदा इंडियन एग्रीकल्चर रिसर्च इंस्टीट्यूट तमु कोई कनोदा आई एग्रीकल्चर की सब्जेक्ट पुदी तो कंप्यूटर एप्लीकेशन इन एग्रीकल्चर हायरगा सब्जेक्ट पुदी होंगे अदुगानदा कोइना सही आइना अनी द लोइगदबुदो सही अहुम ने आइना तम्मिजे कइनो दि बेसिक से कोई कंप्यूटर की नॉलेज से यावरक्तबा मणिपुर द तम्मिङेदा अदना कोइना एग्रीकल्चर दगी मुलागा कंप्यूटर एप्लीकेशन इन एग्रीकल्चर हाइबदुदा आइना कंप्यूटर जी यम पामना लौरुबा हाइतारेनिको अदुदैदि कोइना जनरल लाइन द तम्मिबा एमसीए गुम्बगी सिलेबस सी मुक तमसेलकपा खोरमदा अदुदा आई दुंगोंदा यम वाबा दुगा आइंगोंदा मुक यम चानादबा सब्जेक्ट अमा ओइना मुक खलकपदगी आइसे अतोप्पा मखाजे आई एग्रीकल्चर लाइन सिदा मुक चटकेना खलगांदुदा कोई दिल्ली दा लेरगांददि मतमदुदा कोई इंटरनेट फैसिलिटी के मैम से सिजिनरगांदुदा कोइना वर्ल्ड वाइड सिदा कोई एग्रीकल्चर से करम्बा फिवम दा लैरी मियोइबसिना कोइगी चिंजाक की मरमदा करी वखलोन खल्ली गाइनसे जुम थीबा होरकपा हाइतारेनिको अदुगी खुदोंग चाबदु कोइना सीयू दा तम्मिङे दा फंगदेबा मैगजीन खरा अदुगा कोइगी अतोपा कनोगी ओजाना क्लासरूम दा ताकपीबदु नतना कोइरोमदा फंगदबनिना दिल्ली दा लेरगांदा अदुगुम्बा खुदोंग चाबदु फंगगांदुदा कोइना मतमदुदा कोइगी ऑर्गेनिक एग्रीकल्चर गुम्बसे इंडिया दा यामनादी तौनाबदि मयाम लैरे अदुबु सब्जेक्ट ओइनादि लैत्री अदुगा हुजिकसु लै तपना लैबबुदि हौरकलेको आइना हाइजे 2009 गी वारिनि अदुदा कोइ मथंग तौरकपदि आइजे इंडिया गी मपानदा लाइक तंबजि चटनिंगे अदुबु अखोइ युमगी बाबा होइगी लैरिबा फाइनेंशियल गी मागी स्टेटस हाइगद्रा मागी स्ट्रेंग हाइगद्रा को अदुना इसिन नाउ यामबगी कोइ पीबदि ngamdabnina तमना इसाना अखोइगी अब्रोड स्कॉलरशिप से लाइक तमना थीबदाई सही मरी मंगा मुक्संग मतुंगदि आई मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट ना स्पॉन्सर तौबिरगा अंददा आई मपालमदा चटलगा आईडी लाइक तम खुदोंग चाबदु फंगजगे अदुगी खुदोंग चाबदु लौरगा आई नेदरलैंड्स की वागनगन यूनिवर्सिटी हाइदुदा आई मास्टर से लोइसिनजरकपनि ऑर्गेनिक एग्रीकल्चर दा अदुगा ngasai akoi agree tamambadagi akoi politics ta youth meyam ju leite ko manipur da politics ta yawbje han ngai ana tinga ta ju tawi ado minor politics ta young oina tholak phase kai wakhalon dagi tholakhiuna सेंबदी आई ngasai ai je Europe tagi ai degree je loiraga halakpa matamda ai ministry da thabak phange ko phangma matam jida akoi ministry da koi maruina north east की अदुगा ख्वाइदगी मरुएना कोइ मणिपुर से कोइ लौधगिबा फंड की यूटिलाइजेशन फजना पिरक्तबा अदुगा फंड मयाम सिंगसे यामना लौबा याबगी खुदोंग जाबसिजु लौदबा मयाम लेरकपको आई सामुंगना पाइजरमबा स्कीम हारगदि ऑल इंडिया की ओइना आइजे ऑर्गेनिक एग्रीकल्चर की स्कीम थोलाइबा मरुएना अनीनी अदुदो आइना लोइन एंगजरमबने टेक्निकल की कनो पार्ट सेमा अदुगा अंदुदा कोइ स्कीम एग्री एंड लाइट स्कीम मैम से अखोई मणिपुर गवर्नमेंट फजना
ꯊꯥꯔꯛꯇꯕ ꯑꯗꯨꯒ ꯂꯧꯈꯤꯕꯁꯤꯡꯁꯨ ꯌꯨꯁꯁꯤ ꯐꯖꯅ ꯄꯤꯔꯛꯇꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯐꯝꯃꯒ ꯊꯕꯛ ꯇꯧꯕꯗꯣ ꯑꯩꯅ ꯏꯁꯥꯅ ꯄꯦꯜꯂꯛꯇꯕꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯅꯤ ꯑꯩꯅ ꯈꯟꯖꯔꯨꯕꯅ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯗꯣ ꯂꯧꯊꯔꯒ ꯁꯣꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝ ꯑꯃꯒ ꯄꯨꯜꯂꯒ ꯂꯧꯊꯔꯒ ꯑꯩꯈꯣꯏꯅ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡꯗ ꯌꯧꯍꯟꯕ ꯉꯝꯅꯕ ꯍꯥꯏꯅ ꯈꯟꯖꯔꯒ ꯊꯣꯛꯂꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕꯗ ꯍꯦꯛ ꯊꯣꯛꯂꯛꯈꯤꯕꯗꯩꯗꯤ ꯑꯩꯁꯨ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ರೆ ꯐꯥꯔꯃꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ರೆ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯑꯗꯒꯤ ꯈꯕꯔꯗ ꯀꯩꯒꯨꯝꯕ ꯈꯔ ꯏꯖꯕꯁꯦ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯈꯤꯗꯦꯕꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯌꯨꯔꯣꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯂꯕ ꯃꯐꯝ ꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯃꯌꯥꯝꯗꯨ ꯎꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯁꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯟꯅ ꯎꯔꯨꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯄ ꯌꯥꯕ ꯄꯩꯁꯥ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯁꯦꯝꯒꯠꯄ ꯌꯥꯕ ꯃꯐꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯣꯊꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤಷꯤꯌꯟꯃꯛ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯄꯥꯝꯕ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯣꯜꯂꯥꯎ ꯑꯃꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯡꯒꯪ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯃ ꯐꯥꯎꯗꯤ ꯁꯦꯝꯒꯠꯄ ꯉꯝꯅꯤ ꯈꯟꯖꯔꯀꯥꯟꯗꯨꯗ ꯑꯗꯣꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯈꯤꯇꯪ ꯈꯤꯇꯪ ꯑꯣꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯇꯥꯔꯁꯨ ꯑꯇꯣꯞꯄ ꯂꯝꯗ ꯌꯦꯡꯉꯨ ꯇꯥꯔꯁꯨ ꯑꯇꯣꯞꯄ ꯂꯝꯗꯤ ꯑꯩꯈꯣꯏ ꯊꯪꯅꯕ ꯁ꯭ꯇꯦꯠꯈꯩ ꯈꯔꯗ ꯌꯦꯡ ꯇꯥꯔꯁꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕꯁꯤꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅꯁꯨ ꯑꯣꯏꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯁꯤꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯔꯟ ꯇꯧꯕ ꯏꯀꯣꯅꯣꯃꯤꯅꯤ ꯃꯦꯖꯣꯔꯤꯇꯤ ꯀꯩꯅꯣꯁꯤꯗꯤ ꯏꯀꯣꯅꯣꯃꯤꯁꯤꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯍꯥꯏꯔꯒ ꯂꯧꯕꯨꯛꯇꯒꯤ ꯂꯝ ꯑꯣꯟꯕꯁꯦ ꯂꯧꯕꯨꯛ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯃꯦꯟꯁꯤꯜꯂꯒ ꯂꯝ ꯑꯣꯟꯊꯣꯛꯑꯒ ꯕꯤꯜꯗꯤꯡ ꯁꯥꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯁꯦꯝꯖꯤꯜꯂꯒ ꯑꯗꯨꯁꯤꯅ ꯆꯥꯎꯈꯠꯄꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯥꯛꯏꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯡꯉꯛꯏꯕ ꯐꯤꯕꯝꯁꯦ ꯀꯌꯥꯝ ꯑꯣꯕꯖꯔꯞ ꯇꯧꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯌꯨ ꯑꯁꯤꯒꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩ BSc ꯑꯦꯒ꯭ꯔꯤꯁꯦ ꯏꯔꯣꯏꯁꯦꯝꯕꯗꯒꯤ ꯇꯝꯃꯒ ꯗꯦꯜꯂꯤ ꯆꯠꯈꯤꯕꯗꯩꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯥꯛꯅ ꯊꯣꯛꯂꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ 2009ꯗꯒꯤꯗꯤꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯅ ꯌꯨꯔꯣꯞꯀꯨꯝꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩ ꯑꯦꯌꯥꯔꯄꯣꯔꯠꯇꯩꯅ ꯀꯩꯅꯣ ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣ ꯐꯥꯎꯁꯦ 27 ꯀꯤꯂꯣꯃꯤꯇꯔ ꯀꯣ ꯆꯥꯎꯔꯥꯛꯅ ꯁꯤ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯥꯟꯅ ꯂꯧ ꯎꯔꯝꯕ ꯃꯌꯥꯝꯗꯣ ꯑꯝꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯌꯨꯝꯐꯥꯎ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕꯤꯜꯗꯤꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯑꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯕꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯋꯦꯠꯂꯦꯟ ꯑꯦꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯟꯖꯔቬꯁꯟ ꯑꯦꯛ ꯀꯣ ꯑꯗꯨ ꯂꯩꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯚꯦꯂꯨꯗꯣ ꯁꯨꯝ ꯃꯥꯡꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯎꯏꯌꯦꯕꯀꯣ ꯑꯗꯨ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯌꯦꯡꯉꯒꯁꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯂꯨꯀ꯭ꯔꯦꯇꯤꯞ ꯑꯣꯏꯅ ꯂꯧꯕꯗꯤ ꯂꯧꯗꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔꯒꯨꯝꯕꯗ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯂꯦꯟ ꯍꯣꯜꯗꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯁꯤ ꯌꯥꯝ ꯄꯤꯛꯏꯗꯅ ꯑꯗꯨꯅ ꯌꯨꯔꯣꯞꯇ ꯀꯩꯗ ꯇꯧꯔꯤꯕ ꯃꯣꯏ ꯂꯧ ꯄꯔꯤ 100 ꯀꯩ ꯇꯧꯕꯁꯤꯡꯗꯨꯗꯤ ꯐꯥꯔꯃꯔ ꯍꯥꯏꯔꯒꯁꯨ ꯃꯣꯏꯁꯦ ꯃꯤꯅ ꯁꯤꯡꯊꯥꯅꯗ꯭ꯔꯒꯁꯨ ꯃꯣꯏ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯂꯧ ꯄꯔꯤ ꯑꯃ ꯂꯩꯕꯁꯦ ꯑꯦꯚꯔꯦꯖꯇ ꯂꯩꯇꯦꯕ ꯀꯩꯁꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯅ ꯗꯤꯄꯦꯟ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯩꯁꯥꯗ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯅꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯁꯤꯗꯤ ꯑꯟꯁꯔꯇꯦꯟꯅꯤꯀꯣ ꯑꯩꯈꯣꯏ ꯑꯦꯅꯤ ꯗ꯭ꯔꯥꯎꯠ ꯊꯣꯛꯄ ꯌꯥꯏ ꯐ꯭ꯂꯠ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯟꯗꯛꯇꯁꯨ ꯂꯦꯟꯅ ꯇꯧꯔꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯗꯅꯀꯣ ꯁꯤꯒꯤ ꯒꯃꯦꯟꯁꯤꯡꯁꯤꯅꯁꯨ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯂꯥꯏꯊꯣꯛꯅ ꯂꯧꯕꯤꯔꯀꯥꯟꯗꯨꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯗꯤꯖꯥꯁꯇꯔ ꯊꯣꯛꯂꯛꯑꯀꯥꯟꯗꯅ ꯀꯔꯝꯕ ꯃꯇꯦꯡ ꯄꯤꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯂꯥꯛꯏꯀꯣ ꯑꯗꯨ ꯅꯥꯗꯕꯐꯥꯎꯁꯨ ꯂꯣꯏ ꯍꯥꯠꯇꯣꯛꯍꯟꯕꯤꯔꯦ ꯑꯗꯨꯒ ꯁꯕꯁꯤꯗꯤ ꯄꯤꯅꯦ ꯍꯥꯏꯔꯒ ꯉꯁꯤꯐꯥꯎ ꯀꯅꯥꯝ ꯄꯤꯕ ꯅꯠꯇꯦꯕ ꯀꯅꯥꯝ ꯐꯪꯗ꯭ꯔꯤꯕ ꯃꯃꯥꯡꯗꯨꯗ ꯀꯩꯅꯣꯒꯤ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯨꯗ ꯍꯟꯗꯛꯀꯤ ꯂꯦꯟꯅ ꯁꯣꯛꯍꯟꯈꯤꯕꯁꯤꯡꯗꯨꯁꯨ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯐꯥꯔꯃꯔꯒꯤꯗꯗꯤ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯗꯗꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯇꯣꯝꯗ ꯍꯤꯡꯖꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯦꯅꯤ
highway blockade am tawraganda price hengatlaga chaiting phangi je lairabada ngakta phangeba aduna sigi se koi kitang focus tawraganda da koi lomi chawkhalange hai targadi sidi stakeholder amakhakta natabida mayam ama changkani ana khale aduni agriculture ki je huzik se adum masagi lam kan bai ju ek su lai adagi ching kan bai ek su lai forest ki mayam ju lai ne aduga khoi som nang sai disaster gi hectare di crop insurance kum bagi idea ju adum lai de lai ne ba adu sigi awareness wat pa ma ju adum khoi na ju u budong ju taw sigi je ado khande khoi na direct department gi responsibility hai da tar ju sigum ba je wa ra pa na u bu na ju khitang chaw na thok pu jana handaki len ta gi manipur da chawna len tha taraga climate change mak ne jodam hai aduga aduyamna heavy da taw gi bududi laidana yam awa me am da ta do crop insurance kumba je yauna ba je khambi bra natraga bele hoina thabak taw buda du je kamaina lai crop insurance lai ba india gi scheme zu lai ba ko ai di aduga disaster thokpa is di tongana hena adu moi di insurance yaugire yauro di pibam to e ba ko aduga mu akhoi khwai luri je mamang da khoi na je manipur gi low sing je paisa pai ba gi ming da lai raga low bo oina lai ba ne ba ko hai di masa gi maming da tawraga hai di lomi oina tawraga lai ba se yam hai di masing akhoi na yeng kan da percentage se yam nimam dongma lai ba ko hojik pau da ingon da record pudi lai te adugo khoi manipur da thijin hunjin ba mayam lai ba ne moirom da budi lai ngone ba ado khoi na sum chawrak na aina mafam koina chat kan da ayam bana khoi gi loksan charaga leiba kangu do aduna low bani na ngasai gi crop se tat kare adu kan da hayeng koina documentation am di dakala kani magi pata oiro kari oiro maminga chana ba ko aduna tragadi magi insurance kai kai do phangoi ba ko aduna akoi manipur da laiba situation je ani ji gi khenaba du ne ba ngasai gi apply tawraga da phangmana ina kun mapu du da chakki du ne mapu du phangani hoi aduna adu gi chu matang na aina handaki manipur gi sahi me hen conflict lai ko matang ji da manipur gi singkhung jingya da laiba lam mayam sing sigi paisa di mayam lakhi bane ko adu do aina farmers sing de yorabra ana mamang da video am da ju haije gi je moi je reply lakti do yoram do ju man de gai no de laihori ba lam jing do mapu de lom mai gi masagi ming da laiba je yam tange ba ada samna ga sinam ko mom da le hori ba ko adugi sugnu saita moyang kumbi somda haidi le hori ba lo u ba ya gi da bam pham ai tar ne aduda adugumba mayam paisa la agan da su ngasai gi tasing na thabak sujaraga moyom da di phangbai jang ji wat pani na moina di mo crop insurance government gi scheme moina lai raga ju awareness su watli aduga thawoina yauna ba di pakna lai te hai tar oh adudi sigi sida ngasai crop insurance ki jima laire aduga manipur da kai tare khoina agree gi ngasai kau da tam ju tam na difference hai ngasai chhatra ge je khoina 12 pass or the parents na dum bele hogi di dum parents hoy agriculture da tam agriculture department da tor pane na adum idea lai ko aduga agriculture tam ba je mama pa na zu kana na zu ke da tam hai di pan bo pan de ba akhoi na hawai budi doctor gum engineer gum hai di haina me hojik ti makhan ka to pa yaure ba makhan da zu agriculture tam mo hai be pot se yaur tri ba sigi se akhoi na mind se ka mind change so ni sigi se do yam phajaba question ni ko mamang da akhoi na CU da changma matam je aiga changminariba batchmate sing do ayam mana sengna ga di moibu hunbe wa ju nate matam du gi chatna bi ne ba ko ado koi medical je try anira homlok tawru ganda last option da tharga changpudo adumaina ayam mana loi thokki ba se manipur ka kinate india gi kano ne ba ko ado hojiki khena ba de sahi taramuk si da ahong odi yam la e hojik di direct haidi class 12 lor ga moi agree tamning ba kai dong we se tongana preparation ga coaching ga lona dana taw ba se mayam lai re ba ko adu ga matam du da di adumaina lai kim ni na khoina haidi tabak ti moi loin phang re ko hai missing do je loina ba professor phange moi gi agriculture ki scientist loin oire lai ko hai di medical mayam tharo chang pu do adu tasing na agriculture pa ma ga chang gi ba khoi di muk thabak phang au de ba lai bak se hai di khena ba do hai di adu hojik
ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛꯀꯤ ꯑꯍꯣꯡꯕꯗꯣ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯏꯟꯁꯦꯠꯁꯤ ꯆꯦꯟꯖ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦꯀꯣ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯒ꯭ꯔꯦꯖꯨꯋꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯒꯤ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯂꯨꯕꯒꯤ ꯃꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤꯀꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯡꯈꯠꯄꯁꯤ ꯎꯔꯦ ꯍꯥꯏꯅ ꯂꯧꯋꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯃꯐꯝ ꯑꯍꯨꯝ ꯁꯨꯔꯦꯀꯣ ꯀꯥꯎꯅꯦ IRIꯅꯦ IRIꯁꯦ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤꯗ ꯕꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯦ ꯍꯥꯏꯅꯔꯤꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯅꯦꯗꯔꯂꯦꯟड्ꯁꯇꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯅꯦ ꯃꯈꯥ ꯇꯝꯃꯤꯁꯦ ꯁꯤꯒꯤꯁꯤꯗ ꯑꯍꯨꯝꯁꯤꯒꯤ ꯂꯣꯀꯦꯜ ꯂꯦꯚꯦꯜ ꯑꯃ ꯑꯩꯈꯣꯏ ꯀꯥꯎ ꯏꯝꯐꯥꯜꯒꯤ ꯑꯃ ꯎꯖꯔꯦ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯦꯁ ꯇꯧꯕ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯃ ꯎꯖꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯃ ꯎꯔꯦ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯀꯩꯅ ꯀꯃꯥꯏꯅ ꯎꯏ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯝꯕꯗꯣ ꯑꯩꯈꯣꯏꯒꯤ CUꯁꯦ ꯏꯟꯗꯤꯌꯥꯒꯤ ꯕꯦꯁ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯣꯂꯦꯖꯇ ꯃꯃꯤꯡ ꯆꯜꯂꯦꯕꯀꯣ ꯁꯦꯀꯦꯟꯂ ꯀꯩꯅꯣ ꯇꯥꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯇꯝꯃꯒꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ 2005ꯇꯒꯤꯅ 9 ꯐꯥꯎ ꯇꯝꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯟꯇꯔꯅꯦꯠ ꯅꯣꯡꯐꯥꯎ ꯁꯤꯖꯤꯟꯅꯕ ꯐꯪꯈꯤꯗꯦꯕꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯤꯆꯤꯡ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯅꯣꯂꯦꯖꯁꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤ ꯆꯍꯤ 4ꯗ ꯑꯩꯈꯣꯏ ꯊꯥ 6ꯀꯤ ꯔꯥꯎꯏ ꯍꯥꯏꯅꯀꯣ ꯔꯨꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯋꯥꯔꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯑꯗꯨꯒꯤꯗꯨꯗ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯃ ꯐꯪꯉꯤ ꯑꯗꯨꯒ ꯀꯣꯔꯁ ꯋꯥꯔꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯆꯥ ꯃꯆꯥ ꯇꯧꯕꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯗ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯁꯨꯝ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯇꯝꯕ ꯑꯣꯏꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯝꯕꯁꯤꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯇꯝꯃꯛꯄꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯔꯤꯁꯔꯁꯇ ꯑꯃꯨꯛ ꯆꯪꯉꯀꯥꯟꯗꯗꯤ ꯃꯣꯏ IRIꯗꯗꯤ ꯆꯪꯉꯀꯥꯟꯗꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯗꯁꯨ ꯀꯣꯔꯁ ꯋꯥꯔꯛꯅ ꯂꯥꯏꯔꯤꯛꯅ ꯍꯦꯜꯂꯦꯕ ꯍꯦꯟꯕꯕꯨꯗꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯁꯇꯔꯒꯤ ꯂꯦꯚꯦꯜꯒꯤ ꯃꯣꯏꯒꯤ ꯔꯤꯁꯔꯁꯀꯨꯝꯕ ꯇꯧꯍꯟꯕꯁꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯃꯥꯏ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯏꯟ ꯗꯦꯞ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯂꯧ ꯄꯔꯤ ꯐꯥꯗ꯭ꯔꯒꯁꯨ ꯄꯔꯤ ꯃꯈꯥꯏ ꯑꯃꯒꯨꯝꯕꯗ ꯃꯥꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯨ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕꯒꯤ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯃꯨꯛ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯜꯒꯤ ꯕꯦꯁ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤꯗ ꯑꯃꯨꯛ ꯌꯧꯔꯀꯥꯟꯗꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯑꯣꯡꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯂꯩꯔꯝꯃꯦꯕ ꯍꯥꯏꯗꯤ ꯃꯣꯏꯔꯣꯝꯗ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯍꯧꯖꯤꯛꯁꯦ ꯗꯥꯏꯔꯦꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯅ ꯆꯍꯤ 2 ꯂꯩꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯁꯕꯖꯦꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯏꯜꯒꯤꯗ ꯑꯣꯏꯔో ꯒ꯭ꯔꯥꯁꯀꯤꯗ ꯑꯣꯏꯔో ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯦꯕꯜ ꯄ꯭ꯔꯗꯛꯁꯟ ꯑꯩꯈꯣꯏ ꯃꯥꯏ ꯁꯕꯖꯦꯛ ꯇꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯂꯩꯕ ꯀꯣꯔꯁ ꯈꯨꯗꯤꯡꯃꯛꯇ ꯁꯕꯖꯦꯛꯇꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕ ꯌꯥꯎꯕ ꯍꯥꯎ ꯇꯨ ꯐꯤꯠ ꯗ ꯋꯥꯔꯜ ꯏꯟ 2020ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯝꯃꯨꯔꯤꯗꯨ 2014ꯅꯦꯕꯀꯣ ꯑꯗꯨꯒ ꯃꯇꯝꯗꯨꯗ every topic every session ꯑꯗꯨꯒꯤ every ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ how to feed the world in 2020 ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯝꯃꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯂꯥꯏꯔꯤꯛꯇꯗꯤ ꯌꯥꯝ ꯕꯦꯁ ꯇꯧꯗꯦ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯊꯣꯛꯂꯛꯄ ꯑꯥꯔꯇꯤꯀꯜꯒꯨꯝꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯃꯀꯥꯟꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯄꯤꯕꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯩꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗꯩ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯦꯗꯔꯂꯦꯟड्ꯁꯇ ꯂꯩꯕ ꯑꯇꯣꯞꯄ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯦꯛꯁꯟꯗꯒꯤ ꯃꯤ ꯑꯃꯒꯀꯣ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯍꯜꯂꯒ ꯑꯩꯈꯣꯏ ꯑꯐ꯭ꯔꯤꯀꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯥꯒꯤ ꯁꯁꯇꯦꯅꯦꯕꯜ ꯃꯣꯗꯦꯜ ꯗꯤꯖꯥꯏꯟ ꯇꯧ ꯀꯥꯏꯅ ꯀꯣꯔꯁ ꯋꯥꯔꯛ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯗ ꯊꯤꯡꯀꯤꯡ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯜቭ ꯀꯃꯥꯏꯅ ꯇꯧꯅꯤ ꯒ꯭ꯂꯣꯕal ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯔꯨꯛ ꯌꯥꯅꯤ ꯀꯥꯏꯁꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯦꯚꯦꯜꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯩꯌꯦꯕꯀோ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯦꯝꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗ ꯐꯣꯀꯁ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜቭ ꯇꯧꯕ ꯉꯝꯃꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯔꯛꯄ ꯁꯕꯖꯦꯛ ꯈꯔꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯔꯤꯌꯦꯜ ꯋꯥꯔꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯀꯩꯅꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨꯅꯤ ꯃꯣꯁꯂꯤ ꯁꯤꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔꯁꯨ ꯌꯥꯝ ꯂꯩꯔꯤꯁꯦ ꯉꯁꯥꯏ ꯍꯧꯖꯤꯛ ꯑꯅꯝꯕ ꯍꯥꯏꯗꯤ NEPꯗꯒꯤ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯒ꯭ꯔꯦഡ് ꯁꯤꯁꯇꯦꯝꯗꯕꯨꯗꯤ ꯂꯥꯛꯑꯦ ꯉꯁꯥꯏ ꯃꯥर्क्ꯁꯇ ꯌꯦꯡꯅꯗꯕꯤ ꯒ꯭ꯔꯦꯗꯇ ꯇꯧꯁꯦ ꯍꯥꯏꯔꯒ ꯑꯗꯣ ꯑꯦꯒ꯭ꯔꯤꯒꯤꯗꯁꯨ ꯒ꯭ꯔꯦꯗꯇꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯩꯅꯣꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯥꯛꯄꯁꯤꯒ ꯑꯗꯨꯝ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯇꯝꯃꯛꯏꯁꯦ ꯑꯩ ꯏꯁꯥꯁꯨ ꯑꯦꯒ꯭ꯔꯤ ꯇꯝꯃꯛꯑꯦꯕ
ꯑꯗ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯁꯤꯖꯤꯟꯅꯐꯝꯁꯦ ꯀꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯕꯗꯣ ꯍꯣꯏ ꯑꯗꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯆꯠꯇꯥꯔꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯆꯠꯂꯁꯨ ꯉꯁꯥꯏꯒꯤ ꯔꯥꯋꯦꯒꯨꯝꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨ ꯈꯛꯇꯪꯅꯦꯕ ꯔꯤꯌꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯐꯪꯉꯛꯈ꯭ꯔꯤꯗꯨꯁꯨ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤ ꯀꯩꯅꯣ ꯑꯗꯨꯃ ꯇꯧꯔꯒ ꯉꯁꯥꯏ ꯑꯦꯒ꯭ꯔꯤꯒꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔship ꯑꯃꯁꯨ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯃꯁꯨ ꯍꯧꯔꯛꯏꯗꯅ ꯍꯣꯏ ꯁꯤꯒꯤꯁꯤꯗ ꯅꯍꯥ ꯃꯌꯥꯝꯁꯨ ꯆꯪꯉꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯆꯪꯉꯦ ꯍꯦꯛ ꯇꯝꯕ ꯂꯣꯏꯕꯒ ꯃꯁꯥ ꯃꯁꯥꯅ ꯊꯕꯛ ꯄꯤꯖꯔꯦ ꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯕꯦꯂꯤꯍꯒꯤꯁꯨ ꯇꯧꯔꯤ ꯑꯟꯗ꯭ꯔꯣꯔꯣꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯁꯤꯒꯤꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯁꯇꯦꯅꯦꯕꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯥꯛꯄꯀꯣ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯌꯥꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯈꯪꯅꯗ꯭ꯔꯒꯁꯨ ꯆꯥꯎꯈꯠꯄ ꯃꯐꯝꯗꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤꯗꯃꯛꯇ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯗꯤꯁꯀꯁꯟ ꯇꯧꯕꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯥꯏꯜ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯁꯤꯁꯦ ꯈꯤꯇꯪ ꯗꯦꯕꯂꯞ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒ ꯆꯥꯟꯅꯅꯕꯀꯣ ꯍꯥꯏꯗꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯔꯝꯁꯦ ꯑꯃꯈꯛꯇꯪ ꯀꯝꯄꯣꯅꯦꯟ ꯑꯃꯈꯛꯇꯪ ꯇꯧꯕꯁꯤꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯡꯁꯤꯒ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯗꯥꯎ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯕꯨ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯁꯤꯁꯇꯦꯝꯗꯗꯤ ꯅꯪ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯂꯦꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯉꯥ ꯌꯣꯛꯄ ꯁꯥ ꯂꯣꯏꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯦꯀअꯞ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣই ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗꯁꯨ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯁꯤꯁꯇꯦꯝꯁꯤꯅ ꯁꯦꯜꯐ ꯁꯄꯣꯔꯇꯤꯡ ꯁꯤꯁꯇꯦꯝ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯅꯣꯀ꯭ꯔꯣꯞꯄꯤꯡꯒꯨꯝꯕ ꯇꯧꯕꯀꯣ ꯑꯃꯈꯛ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯏꯟꯄꯨꯠ ꯃꯌꯥꯝ ꯃꯄꯥꯟꯗꯒꯤ ꯈꯛꯇꯪ ꯗꯤꯄꯦꯟ ꯇꯧꯔꯛꯄꯅꯤꯅ ꯃꯇꯝ ꯑꯃꯗ ꯐꯦꯜ ꯑꯣꯏꯔꯛꯄꯩ ꯆꯥꯟꯁꯦꯁꯁꯤ ꯋꯥꯡꯉꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯧ ꯑꯅꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯔꯒꯥꯅꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯔꯁꯨ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯄꯔꯃꯀꯜꯆꯔ ꯂꯥꯛꯏ ꯑꯗꯨꯒꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯂꯥꯛꯏꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯐꯣꯔꯦꯁꯁꯦ ꯐꯨꯗ ꯐꯣꯔꯦꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯁꯤꯁꯤꯡꯁꯦ ꯌꯥꯝ ꯑꯋꯥꯡꯕ ꯂꯦꯚꯦꯜꯗ ꯈꯟꯅꯔꯀꯥꯟꯗꯨꯗ ꯐꯨꯗ ꯐꯣꯔꯦꯁ ꯗꯤꯖꯥꯏꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯖ ꯑꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯁꯤꯒꯨꯝꯕ ꯇꯣꯄꯤꯛ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯄ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯠꯁꯦꯜꯐ ꯀꯣ ꯃꯄꯥꯟꯗꯒꯤ ꯗꯤꯄꯦꯟ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯕꯁꯤ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯣꯔꯒꯥꯅꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯗꯩ ꯄꯔꯃꯥꯀꯜꯆꯔ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡꯁꯦ ꯁꯨꯝ ꯑꯩꯅꯁꯨ ꯁꯨꯝ ꯑꯣꯕꯖꯔꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯅꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯎꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯗ ꯌꯦꯟ ꯈꯔ ꯂꯣꯏꯅꯤ ꯑꯗꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯅꯤ ꯉꯥ ꯂꯩꯅꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯀꯣꯟꯅꯖꯅꯕ ꯐꯨꯗ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅꯕ ꯏꯁꯥꯒꯤ ꯑꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯁꯨ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯐꯪꯕ ꯑꯗꯨꯝꯕꯁꯦ ꯑꯣꯏꯅꯁꯨ ꯎꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯑꯃ ꯐꯠ ꯂꯥꯎꯅ ꯄꯨꯁ ꯇꯧꯊꯣꯛꯎꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡꯗ ꯍꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯁꯤꯒꯤꯁꯦ ꯆꯨꯝꯃꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯥꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯦ ꯒ꯭ꯔꯣ ꯌꯣꯔ ꯑꯥꯎꯟ ꯐꯨꯗ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛꯄꯨꯗꯤ ꯊꯥꯕ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯒꯅꯗꯤ ꯑꯩꯈꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯞꯄꯣꯔꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯥꯏꯅ ꯌꯥꯝ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤ 300-400ꯁꯤꯅ ꯐꯥꯔꯃꯔ ꯑꯃꯅꯤ ꯅꯦꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯄꯩꯁా ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯈꯣꯝꯖꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯄꯩꯁా ꯊꯥꯗꯗꯣꯏꯅꯦꯕ ꯑꯗꯨꯒ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯃꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯐꯪꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯈꯟꯅꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯔꯕꯣꯟ ꯐꯨꯠꯄ꯭ꯔꯤꯟꯒꯥꯁꯦ ꯌꯥꯝ ꯌꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯀꯥꯔꯕꯣꯟ ꯐꯨꯠꯄ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯀꯥꯔꯕꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯊꯣꯛꯏꯈꯩ ꯑꯩꯈꯣꯏꯅ ꯑꯣꯔꯒꯥꯅꯤꯛꯅꯤ ꯍꯥꯏꯔꯀꯥꯟꯗꯁꯨ ꯆꯥꯕ ꯐꯠꯇꯦ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ
ꯌꯥꯝ ꯍꯥꯏ ꯐꯥꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯩ ꯁꯤ ꯆꯥꯎꯈꯠꯂꯤꯉꯩ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯔꯛꯄꯅꯤ ꯍꯦꯜꯂꯛꯀꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇ ꯄꯟꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯁꯦ ꯉꯁꯤ ꯐꯥꯎꯗ ꯃꯄꯥꯟꯗꯒꯤ ꯏꯟꯄꯨꯠ ꯂꯩꯔ ꯍꯥꯞꯇꯕꯅꯦꯕ ꯈ꯭ꯋꯥꯏꯅꯣꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯊꯥ 12ꯃꯨꯛ ꯄꯣꯠ ꯊꯥꯕ ꯌꯥꯕꯅꯤꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯀ꯭ꯔꯣꯞꯇꯨꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯁꯥꯏꯀꯜꯁꯨ ꯑꯣꯏꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯆꯨꯖꯥꯛ ꯊꯥꯅꯤ ꯑꯃ ꯊꯥꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯜ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯩ ꯔꯥꯁꯤꯅ ꯄꯜꯂꯤ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯆꯍꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯤꯁꯦ ꯑꯗꯨꯅꯦꯕ ꯑꯁꯦꯡꯕꯩꯗꯤ ꯄꯜꯂꯤꯁꯤꯗ ꯂꯩꯔꯝꯕ ꯀꯩꯅꯣꯁꯦ ꯍꯩ ꯔꯥꯁꯦ ꯁꯤꯖꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯐꯪꯕꯅꯦꯕ ꯊꯥ 12ꯁꯦ ꯂꯣꯏ ꯐꯪꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯃꯥꯡꯉꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯐꯨꯗ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯑꯁꯤꯁꯦ ꯑꯃꯨꯛ ꯍꯜꯍꯜꯂꯛꯄ ꯌꯥꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯀꯥꯟꯗꯨꯗ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯤꯁꯟꯁꯤꯗ ꯆꯦꯟꯖ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯂꯝꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯗꯤꯄꯦꯟ ꯇꯧꯔꯀꯥꯟꯗꯨꯗꯀꯣ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯇꯦꯔꯦꯁ ꯐꯥꯔꯃꯤꯡ ꯇꯧꯕꯁꯤꯡꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯇꯥꯔꯛꯈꯤꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯇꯦꯔꯦꯁ ꯐꯥꯔꯃꯤꯡ ꯑꯩꯈꯣই ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯅꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯣꯄꯟꯍꯥꯒꯟꯗ ꯃꯣꯏ ꯃꯐꯝ ꯑꯃ ꯂꯩ ꯃꯣꯏꯒꯤꯁꯦ ꯄꯣꯠꯁꯦ ꯊꯥꯗꯕꯗꯤ ꯌꯥꯗꯕꯀꯣ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯔꯁꯨ ꯊꯨꯒꯥꯏꯍꯜꯂꯒ ꯃꯊꯛꯇ ꯂꯣꯏ ꯀꯩꯅꯣ ꯊꯥꯍꯜꯂꯦꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯤ ꯍꯧꯖꯤꯛ ꯔꯥꯏꯠ ꯇꯥꯏꯝ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯜꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯒꯤꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝ ꯂꯩꯅꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ 90% of the hills ꯀꯩꯝꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏꯕꯀꯣ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯐꯨꯗ ꯐꯣꯔꯦꯁ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯥꯅ ꯂꯩꯖꯔꯕꯅꯤ ꯁꯤꯗ ꯁꯥꯏꯟꯁ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄ꯭ꯔꯗꯛꯇꯨ ꯑꯗꯨꯝ ꯐꯪꯉꯀꯥꯟꯗꯨꯗꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯡꯖꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯌꯥꯝꯅꯁꯨ ꯀꯥꯏꯗ꯭ꯔꯤꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯐꯗꯣꯏꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄꯔꯣꯝꯗ ꯍꯧꯖꯤꯛ ꯀꯃꯔꯁꯤꯌꯦꯜ ꯃꯣꯅꯣꯀ꯭ꯔꯣꯞꯀꯤꯗ ꯀꯃꯔꯁꯤꯌꯦꯜ ꯀ꯭ꯔꯣꯞꯁ ꯃꯌꯥꯝꯁꯨ ꯄꯨꯁ ꯇꯧꯕꯁꯨ ꯍꯧꯔꯛꯑꯦ ꯃꯅꯤꯄꯨꯔꯗ ꯄꯥꯝꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯂꯥꯛꯏꯗꯅ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯣꯅꯣꯃꯤꯗ ꯀꯥꯏꯗꯅꯣꯃ ꯐꯈꯤ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠꯇ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯨꯝꯕꯁꯤꯗꯗꯤ ꯁꯣꯛꯄꯁꯦ ꯍꯦꯟꯗꯣꯏꯅꯦꯕ ꯍꯦꯟꯅ ꯁꯤꯈꯩꯁꯦ ꯄꯨꯁ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯍꯣꯏ ꯑꯗꯨꯒ ꯁꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯕꯦꯂꯦꯅ ꯍꯥꯏꯕꯗ ꯑꯃ ꯇꯥꯈꯤꯕꯀꯣ ꯑꯩꯁꯦ ꯑꯦꯒ꯭ꯔꯤ ꯇꯝꯕ ꯂꯣꯏꯔꯦ ꯑꯩꯁꯦ ꯊꯕꯛꯁꯦ ꯇꯁꯦꯡꯅ ꯇꯧꯅꯤꯡꯉꯦ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯝ ꯕꯦꯂꯦꯒꯤ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯍꯥꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗꯁꯨ ꯊꯕꯛ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯝ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔ ꯂꯩꯔꯤꯅꯤ ꯑꯗꯨꯑꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯝ ꯇꯧꯖꯒꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯦ ꯅꯠꯇ꯭ꯔꯒ ꯀꯥꯏ ꯆꯠꯀꯗꯣꯏꯅꯣ ꯂꯝꯕꯤꯁꯦ ꯈꯪꯗꯦꯕ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯉꯒ ꯑꯗꯨꯝ ꯍꯪꯉꯨꯏꯕꯀꯣ ꯀꯩ ꯇꯧꯕ ꯌꯥꯒꯦꯅ ꯑꯗꯣ ꯐꯖꯅ ꯈꯨꯝꯕꯤꯔꯛꯇꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯣ ꯂꯩꯇꯦ ꯍꯥꯏꯖꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯅꯌꯥꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯈꯥ ꯇꯧꯕ ꯉꯝꯈꯤꯗꯕꯗꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯕꯦꯂꯦꯅ ꯑꯩꯅ ꯆꯪꯗꯕ ꯕꯦꯡꯛ ꯂꯩꯇ꯭ꯔꯦꯗꯣ ꯑꯩꯅ ꯆꯪꯗꯕ ꯕꯦꯡꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯊꯕꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗꯒꯤ ꯄꯩꯁꯥ ꯇꯥꯜꯍꯧꯗꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯕꯕꯥ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯁꯤꯗꯃꯛꯇꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯚꯦꯁꯃꯦꯟ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯏꯟꯚꯦꯁꯃꯦꯟ ꯆꯪꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯧꯖꯤꯛꯁꯨ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯄꯜꯂꯒꯗꯤ ꯅꯣꯡꯃ ꯂꯤꯁ ꯊꯤꯔꯁꯨ ꯂꯣꯏꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯦꯒ꯭ꯔꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯟ ꯍꯥꯏꯅ 200 crores ꯔꯤꯖꯥꯔቭ ꯇꯧꯔ ꯂꯩꯕꯅꯦ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯀꯅꯥꯝꯐꯥꯎ ꯁꯤꯖꯤꯟꯅꯗꯦꯕ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯗꯨ ꯐꯟ ꯒ꯭ꯔꯥꯟ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯦꯒ꯭ꯔꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯁꯤꯅ ꯊꯕꯛ ꯇꯧꯅꯤꯡꯕꯗꯣ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯏꯟꯇꯔꯦꯁ 4% ꯈꯛꯇꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯐꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯕꯦꯡ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯃ ꯂꯧꯒे ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅꯕ ꯃꯣꯔꯒꯦꯖ ꯗꯔꯀꯥꯔ ꯂꯥꯛꯀꯅꯤ ꯑꯃ ꯗꯔꯀꯥꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ
ꯁꯔꯀꯥꯔꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯩ ꯏꯁꯥꯃꯛ ꯂꯤꯁ ꯅꯝꯕꯔ 1ꯗ ꯂꯩꯕꯅꯤ 2018ꯒꯤ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩ ꯃꯈꯥꯗ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏ ꯂꯧꯈꯠꯈ꯭ꯔꯒ ꯑꯩ ꯆꯪꯍꯟꯗꯅ ꯊꯝꯃꯤꯅꯤ ꯍꯧꯖꯤꯛ ꯀꯦꯁꯇꯤ ꯇꯧꯈꯤꯕꯅꯦ ꯑꯗꯨꯏꯗꯣ ꯑꯗꯣ ꯑꯩꯁꯨ ꯍꯪꯕ ꯇꯟꯗꯅ ꯑꯗꯨꯝ ꯍꯪꯗꯦ ꯑꯗꯨꯕꯨ ꯀꯦꯁ ꯍꯥꯏꯗꯨꯗꯤ ꯀꯦꯁꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕꯗꯨ ꯂꯥꯛꯀꯅꯤꯅ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟ ꯑꯦꯂꯥꯏꯠꯀꯤ ꯑꯩꯈꯣꯏ ꯐꯤꯁꯔꯤ ꯈꯪꯗꯦ ꯍꯣꯔꯇꯤꯀꯜꯆꯔ ꯈꯪꯗꯦꯀꯣ ꯑꯗꯒꯤ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗ꯭ꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯥꯛꯏꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯈꯛꯇ ꯅꯠꯇꯅꯀꯣ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯄ꯭ꯔꯣꯖꯦꯛꯇ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩ ꯆꯍꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯏꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯃꯒ ꯇꯥꯟꯅꯔꯒ 200 crore ꯑꯩꯈꯣꯏ ꯑꯗꯣ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟꯗꯦꯁꯟ ꯄꯤꯗꯕꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯐꯟꯁꯤ ꯇꯥꯟꯅꯕ ꯉꯝꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕ ꯃꯃꯥꯡ ꯆꯍꯤ ꯍꯣꯜ ꯏꯌꯔꯁꯦ ꯃꯣꯏꯅ ꯍꯥꯏꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯒꯤ ꯁꯥꯏꯟꯗꯪ ꯇꯧꯔꯒ ꯊꯥꯕꯤꯔꯛꯑꯣ ꯐꯟ ꯄꯨꯔꯛꯑꯒꯦ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯃꯔꯁꯤꯡ ꯀꯥꯟꯅꯍꯟꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯤꯝꯗ ꯌꯥꯎꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯨꯕꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯣꯅꯔ ꯂꯩꯔꯤ ꯑꯇꯣꯞꯄ NEC ꯂꯩꯔꯤꯀꯣ ꯑꯗꯨꯒꯤ ꯅꯦꯛꯇꯥꯔ ꯒꯥꯏꯅ ꯇꯣꯉꯥꯟꯕ ꯅꯣꯔꯠ ꯏꯁ ꯈꯛꯇꯪ ꯌꯦꯡꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯐꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯌꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟ ꯑꯦꯂꯥꯏꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯀꯩꯀꯩ ꯃꯌꯥꯝꯁꯤꯡꯁꯤꯅꯀꯣ ꯈꯤꯇꯪ ꯐꯣꯀꯁ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝ ꯄꯨꯁ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯍꯥ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯕ ꯁ꯭ꯀꯤꯝ ꯑꯃꯈꯛꯇꯪ ꯐꯖꯅ ꯁꯤꯖꯤꯟꯅꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯤꯗꯤ ꯌꯥꯝꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯗꯨm ꯏꯂꯥꯏ ꯂꯥꯏꯅ ꯊꯕꯛ ꯐꯪꯕ ꯌꯥꯅꯤꯅ ꯈꯜꯂꯦꯕ ꯑꯗꯨ ꯁꯤꯒꯤꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯑꯃ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯀꯣ ꯑꯩꯈꯣꯏ ꯃꯥꯡꯗꯁꯨ ꯎꯔꯤꯅꯤ ꯐꯟꯁꯦ ꯂꯥꯛꯏꯅꯤ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯊꯕꯛ ꯐꯪꯗꯣꯏꯅꯤ ꯂꯝꯒꯤꯁꯨ ꯆꯥꯎꯈꯠꯀꯗꯣꯏꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯗꯤ ꯎꯔꯤꯅꯦꯕ ꯎꯅ ꯑꯗꯨꯝ ꯆꯠꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯥꯔꯃꯔꯁꯈꯩꯒꯤ ꯗꯤꯁꯇ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦꯅ ꯃꯣꯁꯂꯤ ꯑꯅꯝꯕꯅ ꯅꯍꯥꯈꯩꯒꯤ ꯍꯥꯏꯗꯤ ꯅꯍꯥꯈꯩꯁꯤꯅ ꯈꯤꯇꯪ ꯄꯦꯁꯅꯦꯠꯁꯨ ꯑꯣꯏꯔꯤ ꯏꯅꯔꯖꯤꯁꯨ ꯌꯥꯎꯔꯤ ꯁꯤꯁꯤꯅ ꯃꯥꯡꯗ ꯎꯔꯨꯅ ꯆꯠꯈꯤꯕ ꯃꯌꯥꯝ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗꯒꯤ ꯐꯥꯔꯃꯔꯁꯈꯩꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝꯅꯗꯤ ꯗꯤꯁꯀꯁ ꯏꯇꯧ ꯇꯧꯅꯗꯕ ꯐꯥꯔꯃꯔꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯄꯨꯛꯅꯤꯡ ꯍꯛꯁꯦꯜꯒꯤ ꯋꯥꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯗꯨꯝ ꯐꯥꯔꯃꯔ ꯁꯨꯏꯁꯥꯏꯠꯀꯤ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯥꯏꯀꯣ ꯃꯍꯥꯔꯥꯁꯇ꯭ꯔꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯐꯅꯌꯥꯝꯕꯨꯗꯤ ꯈ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄꯗꯤ ꯂꯩꯔꯝꯅꯤ ꯁꯤꯒꯤꯁꯦ ꯋꯥꯔꯤꯗꯤ ꯐꯣꯟꯅ ꯁꯥꯟꯅꯗꯤ ꯀꯅꯥꯝꯇ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯂꯥꯛꯏꯁꯦ ꯑꯆꯧꯕ ꯏꯁꯨ ꯑꯃꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀ ꯄꯨꯜꯍꯜꯂꯛꯄꯒꯤꯅꯦꯕ ꯍꯟꯗꯛꯀꯤ ꯂꯦꯟ ꯇꯥꯈꯤꯕꯁꯤꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯀꯤ ꯂꯝ ꯂꯩꯇꯕꯒꯤꯕꯨ ꯑꯣꯏꯔో ꯁꯤ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯉꯁꯥꯏ ꯐꯥꯔꯃꯔꯁꯀꯤ ꯈ꯭ꯔꯥꯏꯁꯤꯁꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯑꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨ ꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯅ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯕꯛ ꯋꯔꯛ ꯇꯧꯃꯤꯟꯅꯈꯤꯕꯕꯨ ꯑꯣꯏꯔꯁꯨ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯕꯨ ꯁꯤ ꯈ꯭ꯔꯥꯏꯁꯤꯁ ꯅꯍꯥꯗꯒꯤ ꯀꯩꯅꯣ ꯃꯣꯏꯅ ꯂꯤꯔꯛꯄ ꯋꯥꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯨꯝꯕꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀꯥꯏ ꯍꯥꯏꯗꯣ ꯍꯟꯗꯛꯀꯤ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯂꯥꯛꯄꯁꯤ ꯆꯍꯤ ꯑꯃ ꯍꯦꯟꯈ꯭ꯔꯦꯗꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯈꯔꯗꯤ ꯃꯣꯏ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯃꯆꯥ ꯀ꯭ꯔꯤꯁꯥꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯀꯥꯏꯅ ꯂꯧꯔꯒ 50,000ꯈꯛ ꯑꯣꯏꯔꯁꯨ ꯃꯣꯏꯔꯣꯝꯗꯗꯤ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯃꯤꯅ ꯊꯣꯛꯍꯟꯕꯁꯨ ꯅꯠꯇꯦ ꯆꯍꯤ ꯑꯃꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯁꯦ ꯀꯣꯂꯥꯞꯁ ꯇꯧꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯂꯣꯟꯒꯨꯝꯕ ꯇꯧꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯥꯇꯣꯔꯤꯌꯝ ꯁꯥꯡꯗꯣꯛꯄꯒꯤ ꯀꯩꯅꯣꯗꯤ ꯕꯦꯡꯛꯇꯒꯤ ꯂꯥꯛꯅꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤ ꯆꯍꯤ ꯑꯃ ꯊꯦꯡꯊꯕꯒꯤꯀꯣ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯃ ꯄꯩꯁా ꯇꯥꯟꯕ ꯌꯥꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯅ ꯇꯧꯕꯁꯤꯡꯁꯤꯗ ꯂꯣꯟꯒꯥꯁꯦ ꯉꯥꯛꯄꯤꯒꯅꯤ ꯀꯥꯏꯅ ꯁꯔꯀꯥꯔꯅ ꯍꯥꯏꯔꯛꯄ ꯄꯣꯠꯇꯨꯅꯦꯕ ꯐꯥꯔꯃꯔꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯨꯝꯕꯗ ꯕꯨꯁ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯗꯕꯀꯣ ꯑꯗꯨꯒ
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯤ ꯄꯨꯊꯣꯛꯇꯗꯤ ꯌꯥꯗꯕꯅꯤꯅ ꯃꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯈꯔꯗꯨꯁꯨ ꯌꯣꯟꯐꯝ ꯂꯩꯇꯅ ꯍꯦꯛ ꯃꯥꯡꯕꯒꯨꯝꯕꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯉꯔꯥꯡꯁꯦ ꯌꯥꯝ ꯊꯣꯛꯏ ꯀꯣꯕꯤ ꯂꯦꯝꯅ ꯂꯧꯕꯤꯔꯛꯑꯣ ꯑꯗꯨ ꯇꯧꯔꯛꯑꯒ ꯀꯞꯄꯒ ꯄꯣꯁ ꯇꯧꯈꯠꯂꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯁꯤꯡꯗꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯇꯥꯕ ꯑꯩꯈꯣꯏꯐꯧ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯄꯨꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯇꯥꯈꯤꯕꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯖꯤꯡꯒ ꯅꯨꯡꯒ ꯌꯦꯟꯕ ꯃꯌꯥꯝꯗꯤ ꯎꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯐꯥꯔꯃꯔꯁꯀꯤ ꯀꯩ ꯇꯧꯕꯁꯤꯡꯗꯨꯗꯤ ꯃꯁꯥ ꯃꯁꯥꯅ ꯊꯥꯒꯠꯆꯔꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕꯗꯤ ꯎꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯤꯃ ꯀꯩꯅꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯔ ꯊꯝꯕꯤꯕꯩ ꯃꯑꯣꯡ ꯇꯧꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯠꯂꯛꯀꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯣꯇꯤꯛ ꯄ꯭ꯂꯥꯟꯕꯨ ꯑꯣꯏꯔꯣ ꯀꯩ ꯑꯣꯏ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯄ ꯑꯅꯧ ꯑꯅꯧꯕ ꯍꯥꯏꯗꯤ ꯒ꯭ꯔꯣꯞꯁ ꯃꯅꯤꯄꯨꯔꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯃꯌꯥꯝ ꯇꯧꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯐꯖꯅ ꯁꯦꯝꯕ ꯑꯃ ꯗꯔꯀꯥꯔ ꯆꯥꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯨꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯌꯦꯟ ꯂꯣꯏꯕ ꯑꯣꯏꯔꯦꯅ ꯕ꯭ꯔꯣꯏꯂꯔ ꯌꯦꯟ ꯍꯥꯏꯔꯣ ꯉꯥ ꯌꯣꯛꯄ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯇ꯭ꯔꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯁꯦꯝꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕꯁꯤꯗꯗꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯍꯛꯇꯨ ꯃꯠꯄꯤꯗꯅꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗ ꯇꯧꯔꯛꯄꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯃꯦꯟ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯤꯅ ꯌꯥꯝꯅ ꯁꯥꯟꯅꯕꯤꯔꯒ ꯃꯣꯏꯔꯣꯝꯗ ꯌꯥꯝ ꯅꯝꯍꯠꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯡꯉꯤꯉꯩ ꯄꯥꯝꯃꯤꯅꯦ ꯃꯤꯒꯤꯗꯤ ꯇ꯭ꯔꯦꯠꯅꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯖꯔꯞ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯃ ꯇꯧꯕ ꯈꯨꯗꯛꯇ ꯉꯁꯤ ꯍꯦꯛꯇꯣꯛꯄ ꯄꯣꯠꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯅꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯍꯣꯡꯅ ꯂꯧꯊꯣꯛꯄꯤꯔꯒ ꯇꯧꯕ ꯄꯣꯠꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯣꯟꯅꯔꯛꯇꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯝ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯕ ꯄꯣꯠꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯤ ꯀꯣꯟꯅꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯦꯁ ꯁ꯭ꯇꯗꯤ ꯑꯣꯏꯅ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯁꯤꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯀꯤ ꯍꯥꯏꯇꯥꯔꯁꯨ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯉꯤꯅꯦꯕ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯤꯕ ꯐꯥꯔꯃꯔꯁꯀꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒ ꯁꯨꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯉꯁꯥꯏꯒꯤ ꯈ꯭ꯔꯥꯏꯁꯤꯁꯁꯦ ꯑꯇꯣꯞꯄꯗꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯦꯜꯊꯀꯤ ꯈ꯭ꯔꯥꯏꯁꯤꯁ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯝꯕꯤ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤ ꯍꯟꯊꯔꯦ ꯄ꯭ꯔꯗꯛꯁꯟ ꯍꯟꯊꯔꯦ ꯍꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯨꯁꯨ ꯉꯁꯥꯏ ꯑꯦꯐꯦꯛ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯉꯁꯥꯏ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯤꯅꯦꯕ ꯆꯥꯎꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯁꯤꯔꯤꯌꯁ ꯗꯤꯁꯀꯁꯟꯗꯨꯗ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒ ꯀꯩꯅꯣ ꯑꯣꯏꯅ ꯀꯣꯏꯁꯟ ꯔꯦꯄꯤꯠ ꯐꯥꯏꯌꯔꯒꯤ ꯇꯥꯏꯞꯇ ꯑꯃꯅꯤ ꯍꯪꯒꯦ ꯔꯦꯄꯤꯠ ꯐꯥꯏꯌꯔꯒꯤꯁꯦ ꯑꯍꯥꯟꯕꯩꯁꯦ ꯃꯈꯥ ꯇꯥꯅ ꯏꯂꯦꯛꯁꯟ ꯂꯦꯞꯄꯤꯒꯅꯤꯅ ꯈꯟꯕꯤꯔꯣ ꯏꯂꯦꯛꯁꯟꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩ ꯆꯪꯉꯨꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯆꯦꯟꯖ ꯑꯃ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯏꯂꯦꯛꯁꯟ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯐꯒꯠꯍꯟꯅꯤꯡꯕ ꯑꯗꯨꯒ ꯌꯨꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯁꯁꯇꯦꯅꯦꯕꯜ ꯏꯁꯥꯅ ꯏꯁꯥ ꯍꯤꯡꯖꯒꯗꯧꯅꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯁꯨꯝ ꯄꯤꯅꯤꯡꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯇꯝꯁꯤꯒꯤ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯁꯟꯗ ꯄꯩꯁా ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯨꯗꯤ ꯑꯩ ꯃꯇꯨꯡ ꯂꯦꯞꯄꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯑꯃꯗꯤ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯟꯗ꯭ꯔꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯅꯤꯛ ꯑꯣꯏꯅ ꯈꯟꯖꯕ ꯄꯣꯠꯁꯦ ꯀꯩ ꯑꯟꯗ꯭ꯔꯣꯒꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯌꯨ ꯀꯣ ꯍꯥꯏꯗꯤ ꯁꯤ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯁ꯭ꯀꯣꯠꯁꯦ ꯃꯃꯤꯡ ꯆꯠꯂꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯍꯟꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯁꯤꯁꯇꯦꯝꯁꯤꯃꯅ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯉꯝꯃꯛꯄꯁꯨ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨ ꯍꯪꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯟꯗ꯭ꯔꯣꯗꯤ ꯐꯌꯦꯡꯅꯦ ꯁꯦꯛꯃꯥꯏꯅꯦ ꯁꯤꯒꯤꯁꯤꯗ ꯀꯔꯝꯕꯅ ꯀꯩꯅꯣ ꯇꯧꯒꯦꯗ ꯏꯁꯥꯒꯤ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯇꯦꯁ ꯇꯣꯉꯥꯟꯅ ꯂꯩꯅꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯃꯥꯒꯤ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯅꯤ ꯀꯩꯅꯣꯗꯤ ꯁꯤꯁꯇꯦꯝꯁꯦ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯟꯗ꯭ꯔꯣ ꯐꯌꯦꯡ ꯁꯦꯛꯃꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯣꯏ ꯑꯗꯨꯗꯨꯒ ꯀꯩꯅꯣꯁꯦ ꯁꯣꯝꯒꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯁꯦ ꯀꯩꯅꯣ ꯍꯥꯏꯕ
ꯁꯥꯎꯗ ꯑꯣꯏꯔꯁꯨ ꯉꯁꯥꯏ ꯕꯦꯡꯛꯇ ꯆꯠꯂꯨꯔꯁꯨ ꯐꯅꯌꯥꯝ ꯁꯥꯎꯔꯝꯃꯅꯤ ꯍꯣꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯨ ꯑꯁ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯇꯥꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯇꯣꯛꯑꯁꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯍꯥꯏꯕꯁꯦ ꯇ꯭ꯔꯥꯏꯗꯤ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦꯗꯅ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯣꯝꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯒꯨꯝꯕ ꯑꯥꯏꯗꯣꯜꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯁꯨ ꯃꯤ ꯅꯠꯇ꯭ꯔꯁꯨ ꯐꯤꯛꯁꯅꯦꯜ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯨꯝꯕꯁꯨ ꯀꯅꯥ ꯑꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯅ ꯃꯣꯏ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯆꯦꯟꯖ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤꯁꯦ ꯑꯩ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯋꯦꯕ ꯃꯣꯏꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒ ꯇꯧꯔꯛꯏꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯗꯨꯝ ꯄꯤꯕ ꯃꯣꯏꯅ ꯆꯍꯤ 7ꯒ 19ꯒ ꯁꯨꯔꯛꯑꯀꯥꯟꯗ ꯕꯥꯂꯤꯗ ꯅꯣꯗꯨ ꯄ꯭ꯂꯥꯁꯇꯤꯛ ꯀꯥꯏꯅ ꯇꯧꯕꯁꯦ ꯉꯁꯤꯒꯤꯁꯦ ꯃꯣꯏꯅ ꯉꯝꯃꯒ ꯀꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯍꯤꯔꯝ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯔꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯃꯣꯏꯁꯦ ꯐꯣꯂꯣ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯤꯁ ꯑꯣꯏꯔꯝꯗ ꯇꯥꯔꯗꯤ ꯑꯦꯒ꯭ꯔꯤ ꯇꯝꯃꯝꯗ ꯇꯥꯔꯗꯤ ꯀꯣꯟꯅꯒ ꯁꯦꯀꯦꯟ ꯊꯣꯠꯇ ꯂꯥꯛꯄꯁꯦ ꯀꯩ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯑꯣꯞꯁꯟ ꯑꯃꯐꯥꯎ ꯂꯩꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯦꯗꯤꯀꯦꯜ ꯊꯥꯔꯛꯇꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯕꯅ ꯑꯦꯒ꯭ꯔꯤꯁꯤ ꯇꯝꯍꯧ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯕꯕꯥꯒꯤ ꯂꯧꯗꯨ ꯑꯣꯏꯔꯁꯨ ꯀꯥꯟꯅꯅꯤꯅ ꯈꯟꯈꯤꯕꯗꯣ ꯊꯕꯛ ꯐꯪꯗ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕꯅꯤನ ꯑꯩꯅ ꯑꯇꯣꯞꯄ ꯀꯩꯅꯣꯗꯤ ꯂꯥꯏꯟꯗꯤ ꯆꯠꯂꯨꯗ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯅꯦꯗꯔꯂꯦꯟꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯣꯏꯒꯤ ꯌꯥꯝ ꯂꯨꯕ ꯅꯥꯟꯕ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯇꯝ ꯉꯥꯛꯄꯁꯦ ꯃꯇꯝꯗꯤ ꯃꯣꯏꯒꯤꯗꯤ ꯁꯦꯀꯦꯟ ꯑꯃꯅꯤ ꯑꯗꯨꯝ ꯁꯣꯏꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯅꯈꯤꯕ ꯄꯨꯡꯐꯝꯗꯨꯗꯒꯤ ꯑꯗꯨꯗꯣ ꯌꯥꯝ ꯉꯥꯎꯖꯩ ꯑꯗꯨꯗꯨꯒ ꯂꯥꯁꯃꯛꯇꯤ ꯍꯥꯏꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯅꯤꯅ ꯈꯟꯕ ꯊꯕꯛꯁꯦ ꯅꯍꯥꯈꯩꯒꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕꯁꯦ ꯃꯁꯥ ꯃꯁꯥꯅ ꯍꯩꯖꯕ ꯂꯥꯏꯟꯗꯨꯗꯀꯣ ꯍꯥꯏꯗꯤ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟ ꯄꯤꯔꯒꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯑꯐꯕ ꯀꯩꯅꯣ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯠꯁꯤꯡꯁꯤꯒꯤꯀꯣ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨꯒ ꯌꯨꯠꯁꯤ ꯃꯁꯥꯒꯤ ꯇꯦꯂꯦꯟꯇꯣ ꯃꯁꯥ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯕꯦꯂꯦꯒꯤ ꯌꯥꯝꯅ ꯂꯣꯏꯕ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯔꯣꯡꯒꯦꯁ ꯄꯤꯂꯔ ꯑꯣꯐ ꯁꯞꯄꯣꯔꯠꯁꯦ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯒꯤ ꯑꯩꯒꯤꯗꯤ ꯁ꯭ꯇꯔꯣꯡꯒꯦꯁ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯐꯦꯃꯤꯂꯤꯗꯨꯗ ꯂꯣꯏ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯀꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯄꯤꯕꯤꯕꯗꯤ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯅꯀꯣ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯌꯦ ꯑꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯃꯔꯛꯇ ꯄꯟꯕꯤꯈꯤꯕ ꯀꯩꯅꯣꯗꯣ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟ ꯏꯟꯁꯄꯤꯔꯦꯁꯟ ꯍꯪꯕꯗꯁꯨ ꯑꯗꯨꯝꯕꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯒꯦꯀꯣ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯒꯤ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯁ꯭ꯂꯣ ꯂꯤꯚꯤꯡꯗꯨꯗꯒꯤ ꯐꯥꯁꯠ ꯂꯤꯚꯤꯡ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯐꯥꯁꯠ ꯐꯨꯗ ꯑꯣꯟꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯣꯟꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯐꯥꯁꯠ ꯑꯣꯏꯔꯤꯉꯩ ꯉꯁꯥꯏ ꯋꯦꯁ ꯁꯤꯖꯣꯡꯁꯨ ꯐꯥꯁꯠ ꯑꯣꯏꯔꯤꯉꯩ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯦꯕ ꯁꯤꯒꯤꯁꯤꯗ ꯕꯦꯂꯦ ꯍꯣꯏꯅꯁꯨ ꯋꯔꯛ ꯇꯧꯔꯤ ꯁꯤꯒꯤ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯅꯥꯔꯤꯑꯣꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯁꯦꯡꯕꯩꯗꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈꯤꯕꯗ ꯌꯨꯔꯣꯞꯇ ꯑꯩꯈꯣꯏꯅ ꯀꯣꯔꯁ ꯑꯃ ꯌꯥꯎꯋꯦꯀꯣ ꯁꯁꯇꯦꯅꯦꯕꯜ ꯁꯤꯇꯤꯁ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯄꯟꯍꯦꯒꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯄꯣꯂꯨꯇꯦꯠ ꯑꯦꯔꯤꯌꯥ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯃꯒꯤꯁꯦ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯀꯥꯟꯗꯨꯗ ꯋꯦꯁ ꯇꯨ ꯏꯅꯔꯖꯤꯗ ꯑꯣꯟꯊꯣꯛꯄ ꯑꯃꯀꯣ ꯑꯗꯨꯗ ꯃꯣꯏꯅ 90%ꯁꯦ ꯔꯤꯁꯥꯏꯀꯜ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ 10%ꯗꯣ ꯍꯥꯏꯗꯤ ꯃꯩ ꯊꯥꯔꯒ ꯏꯅꯔꯖꯤ ꯄꯨꯊꯣꯛꯑꯒ ꯑꯦꯟꯇꯥꯌꯔ ꯀꯩꯅꯣ ꯀꯣꯄꯟꯍꯦꯒꯟꯒꯤꯀꯣ ꯃꯣꯏꯒꯤ ꯏꯅꯔꯖꯤ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯗ꯭ꯔꯤꯝꯗꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯄꯣꯠꯅꯤ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯁꯦ ꯑꯩꯗꯤ ꯑꯦꯒ꯭ꯔꯤꯒꯤ ꯑꯗꯨꯝ ꯁꯨꯝ ꯑꯦꯅꯤ ꯐꯪꯁꯟ ꯂꯣꯛꯇꯥꯛꯇ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯔꯦꯃꯣꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯌꯧꯗꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯅꯝꯂꯤ ꯋꯥꯡꯂꯤꯒꯤ ꯑꯗꯨꯒꯤ ꯀꯥꯗꯤ ꯚꯤꯂꯦꯖ ꯀꯥꯏꯅꯀꯣ ꯃꯌꯥꯝ ꯇꯃꯦꯡꯂꯣꯡ ꯂꯣꯝꯗ ꯀꯩꯗꯧ ꯃꯌꯥꯝ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯆꯠꯀꯥꯟꯁꯤꯗ ꯋꯦꯁꯇꯤ ꯋꯦꯁ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯤ ꯑꯩꯅ ꯍꯟꯗꯛ ꯀꯩꯅꯣꯗ
ꯂꯣꯛꯇꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯤ ꯇꯣꯡꯉ ꯆꯪꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯂꯤꯊꯤꯟꯗ ꯄꯨꯜꯂꯒ ꯁꯤꯔꯤꯟꯁ ꯅꯨꯡꯂꯤꯟꯁ ꯃꯌꯥꯝ ꯌꯥꯎꯔꯒ ꯇꯥꯎꯊꯔꯛꯄ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯕꯣꯇꯜꯗꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯇꯥ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯔꯤꯟꯁ ꯅꯨꯡꯂꯤꯟ ꯃꯌꯥꯝ ꯇꯧꯔꯒ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯁꯤꯗꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁ꯭ꯇꯗꯤ ꯇꯧꯏ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯃꯅꯤꯄꯨꯔꯗ ꯀꯩꯀꯩ ꯇꯧꯈꯤꯒꯦ ꯀꯥꯏꯅꯀꯣ ꯑꯗꯨꯗ ꯂꯤꯚꯔ ꯕꯦꯡ ꯅꯥꯜꯍꯟꯕꯒꯤ ꯈꯣꯠꯍꯟꯕꯒꯤ ꯀꯣ ꯑꯗꯨꯒꯤ ꯁꯤꯔꯣꯏꯒꯤ ꯀꯩꯅꯣ ꯁꯦꯡꯗꯣꯛꯄꯒꯤ ꯑꯗꯨꯒꯤ ꯀꯧꯕ꯭ꯔꯨꯒꯤ ꯀꯩ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯊꯦꯡꯅꯕꯕꯨꯗꯤ ꯑꯗꯨꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯁꯣꯂꯤꯠ ꯋꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯄ꯭ꯂꯥꯟ 10ꯃꯨꯛ ꯍꯦꯟꯅ ꯂꯩꯔꯦ ꯈꯣꯝꯃꯒ ꯌꯣꯟꯕ ꯑꯗꯨꯒ ꯔꯤꯁꯥꯏꯀꯜ ꯇꯧꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯁꯨꯝ ꯌꯦꯡꯉꯨꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯥꯏꯐꯥꯎꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦꯅ ꯁꯨꯝ ꯌꯦꯡꯉꯛꯑꯀꯥꯟꯗꯨꯗ ꯑꯩꯒꯤ ꯑꯣꯔꯒꯥꯅꯤꯛꯇ ꯂꯥꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯝꯗꯦꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩ ꯚꯤꯖꯤꯠ ꯇꯧꯔ ꯌꯦꯡꯀꯥꯟꯗꯨꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯤꯆꯟ ꯋꯦꯁꯀ ꯁꯣꯂꯤꯠ ꯋꯦꯁꯀꯁꯤ ꯄꯨꯟ ꯂꯥꯛꯄꯅꯤꯅ ꯃꯣꯏꯔꯣꯝꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯩꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯑꯃ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯥꯒꯤ ꯁꯤꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯁꯤꯗ ꯇꯧꯔꯛꯑꯕꯅꯤ ꯑꯗꯣ ꯃꯥꯏꯁꯨ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯀꯣꯚꯤꯗ ꯂꯥꯛꯄꯗꯒꯤ ꯑꯗꯨꯒ ꯀꯣꯚꯤꯗ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯅ ꯊꯕꯛꯁꯦ ꯍꯧꯒꯦꯅ ꯇꯧꯔꯀꯥꯟꯗꯨꯗ ꯃꯩ ꯆꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯦꯛꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯍꯧꯗꯅ ꯂꯩꯕꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ JNB ꯀꯨꯝꯕꯣꯡꯗ 2000ꯗꯒꯤ ꯀꯥꯏꯅꯈꯤꯕ ꯑꯩꯒꯤ ꯍꯦꯛ ꯕ꯭ꯔꯗꯔꯅꯦꯀꯣ ꯑꯗꯨꯅ 2023ꯗ ꯑꯩꯅ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯔꯀꯥꯟꯗꯨꯗ ꯁꯣꯂꯤꯠ ꯋꯦꯁꯀꯤꯁꯦ ꯑꯝꯇꯪ ꯍꯧꯒꯠꯁꯦꯅ ꯇꯧꯔꯀꯥꯟꯗꯨꯗ ꯃꯥꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯀꯩꯀꯩ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯈꯔ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯈꯔ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯀ ꯍꯧꯒꯠꯂꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯁꯣꯂꯤꯠ ꯋꯦꯁꯁꯦ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯍꯣꯜ ꯂꯦꯚꯦꯜꯗ ꯐꯖꯅ ꯁꯦꯒ꯭ꯔꯤꯒꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗꯀꯣ ꯀꯤꯆꯟ ꯋꯦꯁ ꯁꯤꯃꯒ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯦ ꯑꯣꯔꯒꯥꯅꯤꯛ ꯁ꯭ꯇꯦꯠ ꯂꯥꯎꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯑꯃꯁꯨ 2016ꯗ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯣꯏꯔꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯔ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯃꯌꯥꯝꯁꯤꯡꯁꯦ ꯗꯔꯀꯥꯔ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯈꯜꯂꯀꯥꯟꯗꯨꯗ ꯑꯩꯅ ꯁꯣꯂꯤꯠ ꯋꯦꯁꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯀꯤꯆꯟ ꯋꯦꯁꯁꯦ ꯁꯦꯄꯔꯦꯠ ꯇꯧꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯁꯨ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅꯀꯣ ꯃꯇꯨꯡꯗ ꯑꯩꯈꯣই ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯍꯥꯔ ꯅꯨꯡ ꯁꯦꯝꯕꯗ ꯀꯤꯆꯟ ꯋꯦꯁꯇꯒꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯂꯤꯠ ꯋꯦꯁꯀꯤꯁꯦ ꯑꯩꯈꯣꯏ ꯂꯥꯁ 3-4 ꯃꯟꯊꯁꯇꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯑꯗꯨꯒ ꯉꯁꯤꯃꯛꯇꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯦꯋꯦꯔꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯗꯤꯁꯀꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯇꯧꯖꯩ ꯃꯐꯝ ꯃꯌꯥꯝꯗꯒꯤ ꯃꯤ ꯂꯥꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯅꯖꯒꯦ ꯁꯤꯅꯁꯨ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯂꯥꯏꯚꯂꯤꯍꯨꯗꯀꯤ ꯑꯣꯞꯁꯟ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯕꯛ ꯄꯤꯕ ꯌꯥꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯅ ꯅꯍꯥꯒꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯄꯩꯁꯥ ꯇꯥꯟꯅꯕ ꯏꯁꯥ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯁꯦꯒ꯭ꯔꯤꯒꯦꯁꯟ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯈꯪ ꯇꯥꯔꯗꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒꯀꯣ ꯑꯩ ꯀꯩꯅꯣꯝꯇꯁꯨ ꯄꯟꯖꯍꯧꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯦꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯅꯦꯕ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯅꯨ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯖꯒꯦꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜꯁꯦ ꯈ꯭ꯋꯥꯏ ꯀꯃꯟ ꯑꯣꯏꯅ ꯇꯥꯏꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯀꯦꯖꯤꯗ ꯂꯨꯄꯥ 9ꯇ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯦꯄꯔ ꯈꯪꯗꯦ ꯌꯨꯝꯗ ꯊꯣꯛꯄ ꯁꯣꯂꯤꯠ ꯋꯦꯁ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯦꯁꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯌꯥꯅꯕ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯂꯦꯛꯇꯤ ꯇꯧꯔꯒ ꯑꯃꯨꯛ ꯃꯣꯏꯔꯣꯝꯗ ꯑꯃꯨꯛ ꯄꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯃꯤ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯋꯦꯁꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯇꯧꯗꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗꯁꯨ ꯀꯌా ꯑꯃ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯆꯍꯤ 30ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯕꯤꯂꯤꯅꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒꯤ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯋꯦꯁꯀꯤ ꯀꯩꯅꯣꯗ ꯆꯪꯉꯛꯑꯀꯥꯟꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯒꯤꯁꯤ ꯁ꯭ꯀꯣꯞ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯥꯜꯍꯟꯕ ꯀꯩꯀꯩ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯟꯕꯗꯁꯨ ꯑꯩꯈꯣই ꯌꯥꯝ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯛꯀꯅꯤꯅ ꯈꯜꯂꯦ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯌꯥꯝ
ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯌꯥꯎꯔꯦ another way of ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ livelihood ꯑꯃꯁꯨ ꯌꯥꯎꯁꯜꯂꯦ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯤ from west to wealth ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯕꯦꯂꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯁꯦ ꯆꯍꯤ ꯑꯃꯗꯩꯁꯨ ꯍꯧꯖꯤꯛꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯏꯔꯥꯡ ꯇꯧꯗꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯅꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯗꯕꯁꯨ ꯃꯌꯥꯝꯁꯨ ꯂꯩꯅꯔꯦ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯃꯦꯁꯦꯖꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯟꯅꯒꯤ ꯂꯧꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒ ꯂꯩꯔꯒ ꯂꯧ ꯁꯨꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ ꯁꯤꯒꯤꯁꯨ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯂꯧꯎ ꯁꯤꯡꯎꯗ ꯊꯋꯥꯏ ꯌꯥꯎꯖꯕꯀꯣ ꯑꯗꯒꯤ ꯍꯥꯟꯅ ꯇꯧꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯄꯗ ꯂꯩꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯁꯨꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯅꯀꯣ ꯃꯌꯥꯝ प्रꯖꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯋꯥꯅꯔꯕ ꯃꯇꯝꯅꯤꯅꯀꯣ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯍꯥꯟꯅ ꯃꯣꯠꯂꯨꯕ ꯀꯩꯗꯧꯔꯨꯕ ꯃꯌꯥꯝꯒꯤ ꯇꯧꯅꯤꯡꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯈꯜꯂꯀꯥꯟꯗꯨꯗ ꯁꯤꯒꯤ ꯁꯦꯛꯇꯔꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯃꯣꯠꯇꯒꯤ ꯃꯌꯥꯝꯗꯒꯤ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯃꯤꯟꯅꯔꯒꯗꯤꯀꯣ ꯌꯥꯝ ꯍ꯭ꯌꯨꯖ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯨ ꯐꯒꯠꯄ ꯑꯗꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯗꯤ ꯍꯛꯆꯥꯡꯁꯨ ꯐꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯝꯇꯪ ꯄꯨꯟꯅ ꯍꯧꯒꯠꯃꯤꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯧꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯗ ꯑꯦꯒ꯭ꯔꯤꯗꯒꯤ ꯍꯧꯔꯒ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯁꯨ ꯌꯧꯔꯦ ꯁꯤꯗ ꯂꯥꯏꯚꯂꯤꯍꯨꯗ ꯀꯃꯥꯏꯅ ꯖꯦꯅꯔꯦꯠ ꯇꯧꯅꯤꯁꯨ ꯌꯧꯔꯦ ꯕꯦꯂꯦꯒꯤ ꯆꯤꯜꯂꯕ ꯁꯤꯃꯔꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕꯁꯨ ꯅꯍꯥꯈꯩꯁꯤꯁꯨ ꯃꯦꯁꯦꯖꯁꯦ ꯌꯧꯕ ꯑꯣꯏꯁꯅꯨ ꯕꯦꯂꯦꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯁꯨ ꯃꯇꯦꯡ ꯑꯣꯏꯖꯁꯅꯨ ꯊꯥꯒꯠꯆꯔꯤ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯇꯤꯝ ꯀꯣ ꯌꯥꯝ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯑꯩꯉꯣꯟꯗꯁꯨ ꯂꯩꯖꯩ